Maroiba pau double engine government na makoigi asoibadagi wathok thoanduna sihan nahan kibasing ngasina kanglub anigi irang oina uhanna bahonari haina MP Angomcha Bimol akoijamna haikre. Daragani suba mami numit amadi SN Chan Sine Archive and Museum ge mga suba Foundation Day pangthokre. Nupamacha singna leba children home amada masak khangdaba khulai paiba singna nongmai round khara kapsilamle aso apandi ya hodre. Amadi CPI gi luchingba ex MP Ngangom Mahendra gi chahi chama suba mapokumam thoram pangthokre. Kurumjari Istv gi pau mieng tabiri bisingbu taram nokjari auji pau santok na pijari. Double engine lengakna makoigi asoibadagi wathok thoanduna sihan nahan kibasing ngasina kanglub anigi irang oina uhanna bahonari haina MP Angomcha Bimol akoijamna haikre. Gujarat ki Ahmedabad AICC ki President Mallikarjun Kharge na chair loduna pangthokiba All India Congress Committee ki mifam asida ina Manipur Parliamentary Constituency ki MP Angomcha Bimol akoijam Manipur dagi PCC member sing AICC ki member sing loinana tongan ba state singdagi lakpa AICC ki member singna sargyakhe. MP Angomcha Bimol akoijamna makhataraduna Manipur gi thokliba thodok asina laibak asi kari oihallabage haiba magi oinadi khangale kanagumba kharadi Manipur gi karimata khande thosade nation gi isuni international gi meeting dagi yengde laibak asi gi prime minister malem gi mafam khuding koiba chatle Manipur dadi mikup amata phawba chatre masina Manipur mahak karimata mari leinade haibane. Double engine lengak leina mioi chani yankai hena sihanke lising humpu henbana lanjen handuna phibam natai chadana hinghale. Masi Gujarat, Uttar Pradesh, Delhi, Rajasthan natraga atop state amada thoklamba taragade Manipurda oiriba asumna thoklamgadra. Manipur gi phibam asi ohen khibasidi Manipur India ki saruk nate haina lobagine. Rahul Gandhi na India asi Union of State ne lol tongan balon ba political formation leijaba singna bunsillaga semkhiba leibak ni haire. Masigi idea asi ate political party ki ideology ga khenagani. Mahatma Gandhi ki matamda Congress semkhibada wakhalon tongan ba singna RSS semkhrabane. Lisingani taragamari da BJP ki government lakhiba matamda leibak asigi anauba ning tambani haikhiba adumak lising amaga chamapal nifuga tareta makoina tauba ngamkhidaba sing tauba ngamlagani haina khanbagini. Hauzik AICC ki anauba struggle ama changsinba mathau tare party na miyam na mangda thamlaga miyam gi apamba khangna thabak tauba mathau tai miyam amasung nation asina party dagi hena maru oi laubatai natrabadi aikhoi gi mangjab oigani. Manipur da thokliba tragedy asimak kanagumba singna laibak asigi diversity nation amasung governance ki khandabagi ni khudam amani haiki. डबल इंजन के सरकार होते हुए भी 250 से ज्यादा मौत हो गया 7,000 से लेके ज्यादातर बेघर हुए they are still languishing in relief camp and फिर भी you don't consider it as a national issue. ये कभी यूपी में होता या गुजरात में होता या दिल्ली में होता या राजस्थान में होता ये कर सकते थे. उसका दिमाग में क्या है कि मणिपुर इस देश का हिस्सा नहीं. तो ये विचारधारा जो है it is not new. This is a competition what we face. It's not only about Manipur. It is a contesting imagination of what this nation is. Tragedy of Manipur is a clear signal of that kind of an orientation where you don't care for what is diversity, what is this nation, what is this governance. Please remember that they are trying to present as if all the crisis, all the deaths is because of two communities problem. Fact is, the constitution bhi tha, double engine government tha, uske bawajood all of them have been died. Hundreds people died, thousands have homeless, and that blood, these hands who are running this government are stained with the blood of those people in Manipur. Lest we forget that, we will lose the battle.
Taranipal Suba Mami Numit Amade SN Chan Senior Archive and Museum Ge Manga Suba Foundation De MSF DS Auditorium Dangasi Pangthokre Taragataruk Suba Manipur State Film Awards Lanthokre Manipur State Film Development Society Amadi Film Forum Manipur na Sinduna Pangthok Pathorum Aduda Art and Culture Ge Special Commissioner Mongjam Joy Art and Culture Manipur Ge Director K Dinamani Amadi Film Forum Ge Chairman Laimayum Surjakantana Presidium Member Oina Sarukyake Sangnaraba filmmaker Aribam Shyam Sharma amadi maming leraba artist singsu Tauram Atuda Saruk Yakibaga Loinana Manipuri cinema gi lamda thabak toramba laikhidraba singi mafamda laishu katuna ikai khumna botke Lisingani kunga humdoi kunga mari gi tarataruk suba Manipur State Film Awards lauthok kibada Maraibak Ningba Hira Chandrana Best Film gi mana phangkre Best Director gi manana Joseph Son Film gi Haubam Pawan Kumar Best Male Actor da Maraibak Ningba Hira Chandra Film gi Pilot Best Female Actor da Thambal Film gi Pinky na takre Best Playback Singer Nupagi da Tamphamani Film gi Arvind Soibam amade Best Female Playback Singer da Thambal Film gi Nganthoibi Ningthaujam na takibaga loinana tongan ba category singda mana phanglaba singsu lauthokhe Thoramadu da wangang bada Doyen of Manipuri Cinema Hairaga Kangnariba Sangnaraba filmmaker Aribam Shyam Sharmana State ki Achauba Shanghai Tourism Festival gi thoram torokpada foreigners singi mamangda Manipur bu sak takpayaba jagoi isai drama utpada film su yahoningbagi apamba phongtokhe ngasi phawba masi tawbidaba nungaite haike Hauziki matamda malemgi saman lengmanaba single lamba panabada Jatkadawya film gi lamduda tammaga jangsingadabani loinana hauziki film gi maramda tamdana phawbagi matamadu loikre haike University of Culture ga film institute achiga linka channel linkalar pakan chida University of Culture di phagebo phalu to nachi take off to kre pesali le do hone janu why not institute se take off to da je thawai no ite film forum da ju ai je tumin le yam naite film forum ka dum tumin le din ojiki matam je da di ai am tam de su phagi satte da su tam de su phagi ritik ka tam su tam de su phagi mila se du cham bi ne ga su tam de phagi ba mi tam de na ti mi Chandan Nahagati, a quick chap chaba, Tumbatai, much take out of the chicken, she never young, and Tawaj. Film conservationist Dr. Johnson Rajkumar na film bu entertainment oina ubakak natana film na historical document oina kunai asida tambiriba haukraba Manipuri kunai gi masak cultural artifact oina lauriba marueba thaudang kaya marum lei haike Celluloid amasung video film ki negative poster ticket amade film gamari leinaba polam sing yum da leiba yauragadi miyamna su ariba Manipuri cinema sing digitalize tauba amade restoration tauba da mateng pangbo oina SN Chan Senior Archive and Museum da sinabiyu haina makataki Cinema is a very important cultural artifact ni entertainment dang nate entertainment ge purpose lay masisu business model amani but at the same time cinema sisu my cultural artifact amani kyamna maru oiba pot ama oije na kali khoi museum da pot chei myam thamaga oi cinema su soina museum da soina thamaga khoi myam yengaga akoi haur iba adegi di future generation myam da cinema tamba se tiny cinema yengaga tamgadoni yona khoi aduna archive se yam important oi Nupa macha singna leba children home amada masakhangda kulai paiba singna nongmai round khar kapsilamle aso apandi ya hodre thaudo sing asi chatkiba nongai matung pung amakhar helakpada Impal Police Station gi manung chanba Sagolban Maino lerakta leba United Social Development Association na chalaiba children home da thokibane thaudok thopam dagi phangba pawda sakhangdaba mioi ani laklaga nongmai round khar home aduda kapsilambane Thaudok Thopam dagi kapthokraba nongmai gi tokning tare lomsu phangke Thaudok Thopam da Impal Police Station gi kangbu ama laktuni yengsinbaga loinana case ama lokatuna thijinba hokre
अमरोमदा नोंमै कापसिलंबकी थौदोक अदुबु यानिंगदब फोंदोक्तुना सगोलबन मैनोलेरक अपुनबा मैरा पाइबीना सिंदुना वाकन मिफम चथखरे वाकन मिफम अदुदा सरुक याखिबी मैरा पाइबीगी प्रेसिडेंट माइबम पूर्णिमासिना कना लेजद्रब सिंग लैरिब होमदा मरम खंगदना नोंमै कापसिनबा यानिंगदे थौदोसी कनाना करिगिदमक तौरिबनो हाइबदु नोंमै कापसिलमलिबा सिंगना अथुबदा लैबाक मियामदा सेंदोकपिराओ तुंगदा सिगुंबा थौदोक अमु हना तौबिगनु हाइखि नोंमै पायरगा सखंगदबसिंगना नोंमै डाउन कयाम कापसले सिगुंबा असि मिरक्ता तौबिदनबा अमुका हन्ना हाइजरी तौबिरमेबसा सिंगना थुबा मतमदा कनान करिगिदमक्ता तौरिबनो हाइबदो असेंबा मीडियागी थोंगदा पाखुम पिबिराउ हाइना CPI की लुचिंगबा एक्स MP Ngangom Mahendra की चाही चाम सुबह मपुकुमन थोरम मणिपुर प्रेस क्लब ता पांगथोखरे Ngangom Mahendra बर्थ सेंटिनरी सेलिब्रेशन कमिटी ने सिंदुर पांगथोखिबे थोरम अदुदा CPI मणिपुर स्टेट काउंसिल की कंट्रोल कमिश्नर के चेयरमैन लांगोल इबोयामा संगनारब फिल्म मेकर अरिबम श्याम शर्मा प्रोफेसर नौरेम जॉय कुमार मणिपुर ह्यूमन राइट्स कमीशन के हानगी एक्टिंग चेयरपर्सन खाइदेम मनी CPI सेंट्रल कंट्रोल कमीशन की मेंबर डॉक्टर M नरन बना सर्व याखे थौरंग मरी लेना CPI मणिपुर स्टेट काउंसिल की स्टेट सेक्रेटरी एल थोइरेना लेखिद्रबा Ngangom महेंद्रना CPI की दमक तौरंब थबक सिंथाबद लोइब नाइरोय महाकना नमथबिरबा खुनाई अमा ओइना लेरिबा लमदम असिगिदमक थबक थौरंग कया तौबिरमखि हाइखि महेंद्रना 1996 जनता अवार्ड की सेंटिनरी आलोन तौबा मतम से कोई याकना सेमिनार इदना मरमदी कम्युनिस्ट पार्टी सी मतमदुदा इरावट कम्युनिस्ट ओइरमी ओइरमी याबेना गिबलेगी लोरेना भारत पुनबा पामिगा पामदे मयाम लेगी अदुबो हारिबा डॉक्यूमेंट मयामा रिफरेंस मयामा पुथोका सबसाना आइलेदुंबा आराम प्रचार के आदो नाथिबा सियामन मरुबा पिंजन है मनी आराम प्रचार के आदो कॉमरेड महेंद्र की लोंदा सुमाना है हिस्टोरियन may lies but history never lies Ministry of State for Defense Sanjoy said Manipur da laktuna Kamjong district chalaga phibam yengsinkre ISTV na phangba pauda ngasi numitungba matung Manipur da lakiba Minister of State for Defense Sanjoy said Impal gi Birtikan Transit International Airport ta thunglakraba matung airport ta mamangi government ki minister oiramba MLA L Susindro MLA TS Basanta Kumar MLA K Govindas MLA KH Ibomcha BJP Manipur Pradesh ki puba kharaga unaki haike tungda akhanaba helicopter amada Kamjong district chatki maphamadu da MLA Leisho Keshing district administration gi makok thongba official singna taramna okay Kamjong da hayang district asigi makok thongba official singa mifam pangthoklaba matung hayang Impal da gi hanki gadabani haire Minister of State for Defense Sanjoy said Manipur gi khongchat asigi chapchaba maram hojik phapgi oina di khangbangamtre अफब सिटीजन ओइदुना कम्युनिटी सोसाइटी अमसुंग नेशन की इनोवेशन दा करी कंट्रीब्यूट तौरंगनी हाइबा महैरोय ओइरिंगैदगे तानसिलिबा इहै अदुना लेपंगमहनगनी हाइना मणिपुर गवर्नमेंट के साइंस एंड टेक्नोलॉजी की सेक्रेटरी कंगु जुरिंगलाना हाइख्रे नेशनल साइंस डे गमरी लेना डिपार्टमेंट ऑफ साइंस एंड टेक्नोलॉजी मणिपुर न सिंधुना पांगतोपा क्विज कंपटीशन अमा की मना येंथोकपगी थौरमदा सरुक याखिबा अमदा महाकना वाफम असि फोंदोखिबने मणिपुर साइंस सेंटर की तागेल पातलेबा ऑडिटोरियम द पांगतोपा क्विज कंपटीशन अदुदा JNB खुंबोंगे लाइश्रम तेरेजा अमसोंग लाइश्रम याइचेनबना अहनबा लैसेंब महिकोलगी चित्रलेखा अमसुंग M विद्यानंदना अनिशुबा अदुगा रुदा एकेडमी थौबालगी अरविंद वाइकोम अमदे हजारीमयुम जुलियाना अहुमसुबा ताके मना यंथोकपगी थोरमदा साइंस एंड टेक्नोलॉजी मणिपुर की डायरेक्टर होमिला होंग्रेल जॉइंट सेक्रेटरी साइंस एंड टेक्नोलॉजी मणिपुर चिंगाखम सचिचु थौरंगी अथोइबा मिथुंग सिंह ओइना सरुक याखे केंगो जुरिंगला नमखा तारदुना महिरोय ओइरिंगै चैलेंजेस कया थेंगनगनी चैलेंजेस सिंह अदु मायोकनबा ngamnaba khonagadaबने लैरिबा टैलेंट अमसुंग इनोवेशन की पोटेंशियल अदुना कम्युनिटी अमसुंग सोसाइटी दा मदुगी मथक्ता लैबाक असिगिदमा कंट्रीब्यूशन तौरगा अफबा सिटीजन अमा ओइबा ngamnaba khonagadaबने ngasi malem asi global society oire mafam amada natraga amada leiragasu chatlabasu leijaba idea share tauraga atopadagi shu tamsilaga innovation amade changes sing khangsin haijinba haishinaba honasi haike
sharing your ideas, learning from others, and also desiring to bring about innovation and changes. And this is why observance of National Day is important. We want to encourage our students, we want to encourage the teachers and the principals of the school to let your students participate in such programs, because this is a gateway, this is an opening for them, and also to enable them to face challenges in life. Lagliba April Taramanga Hauraga Tobal District Hanadagi Athingba Ladiba Single Use Plastic Thingbagi Hena Kanshinba Drive Jathargani Haina Desi Tobal Hantem Subasna Pongdokre. Tobal District Single Use Plastic Thingbagi Matang Dangasi District Administration Tobal Nasinduna DC Conference Hall the Pangtokpa Consultative Workshop Amada Yaraduna DC Hantem Subasna Tobal District Packet Kadaba Enforcement Drive on Ban Single Use Plastic Asige Inspection Taunaba Myoy Kun Kunna Saba Inspection Team Kun Semle Masibu Monitor Taunanaba District Task Force Amasu Semle Enforcement Drive asigi manungda office natraga educational institutions singi head chingna tha amagi manungda makoi gi office natraga school sing plastic free zone oire haibagi report chu thahlakani district asida lairiba single use plastic ki wholesale natraga retail yoliba singna hanadagi athingba lairaba single use plastic yon bale piu kanagumana athingba asigi mayokta thabak tawraklabadi ain gi oiba action su lokatkani Miyamnasu District Administration na paikat liba tabag thorum asida sogat piu haike. Ngasigi workshop aduda Manipur lenga ki Director Environment and Climate Change T. Brajakumar Su wangangke. Ngasigi workshop aduda Manipur Pollution Control Board ki official amade district level officer kayana sarukyake. Government think about single-use plastic city. Yon biraganu akan by action ekoi fine hobai ekoi collect of jaragani ekoi ki district sida lairiba office sing educational institutions sing su thamogi manungda plastic free zone oina ba ai gi office sing amasung educational institutions sing sigi head sing na daita lobi raga DC office ta ai gi office plastic free zone oire haibagi report ama thamogi manungda ekoi na report tawbirakadabani haibagi ekoi na order thoksa laire Wathok oiduna talaklaba National Highway Kuntragat Taret ki lambi pung nipugani pan gi manungda semdrabadi Yurembamdagi Oriental College Phabuda Leriba Club Organization amade Mera Paibisin akanba khongjang changsilagani haina Patsoi Langjing Bazar gi General Secretary NG Noren na phongdokre Mahanamakatana Matam Kayadaki National Highway Kuntragat Taret asi Wathok oidunata laklaba Marwena Yurembamdagi Oriental College Phabugi lambi asi asuki matik tabana Nagiyata Leriba Dukan Famliba Singda Achauba Chaitheng Panglibani Amade Lambi de Lakpamio Singda Aduki Matik Awaban Nangbada Natana Hakjang Sokningai Oire Mamang Thada Impal West ki DC ga kupna khanaraba matung tha ani gi manungda suksoi soidana semba loisingani haina lambi asi semba horamlaga numit mangani gi mamangdagi thabak suba amuk lepkhre mamangda DC ga wari sanaraba nongmada ising taretlak jaigani chathok chasin tauriba miyoi sing amade nagyata leriba singda uful waifulgi awab leheloi haina DC amade lekai gi yanakhiba leike Mari lainaba singna pung nipuga nipan gi manungda lambi asi semdrabade akan bakhongjang changsilagani haike lambi asida challiba kuding maksina thengnariba awaba amadi school tamiba mahiro sing thabak kariba ana yenki thabak tawriba khuding maksida lambi asina maram oiraga achok kematik awaba haidu oire maram aduna lambi asi karigumba ngasi dagi hojik tagi mikubasi dagi akoi 48 hours ki manungda semba hogdaba taragadi lambi asi da akoina makhan makha gi tawrak thabak khuding makta mari lainaba authorities na isana yabigadamni maduda tholakpa apafata daita khuding makto lambi asibu daita lobi khibasingna masa masa na yan pubi dabni haibase ngasi miyam da thamjari Amaromda Yairipok to Nongpok Etel Manbi Road Development Organization na kaukiba pung nipugani pangi total shutdown local MLA TS Yam Kumar na lagliba thasigi kun phaugi manungda black topping tauba horgani haibagi thajaba pirakpaga loinana khudaktagi handokle haire adumoinamak heavy vehicle gi oinadi numidangi matam natana ayuk nungthilgi matamdadi adumak athingba thamkigani
Lagliba tangkun asi phawbugi manungda thajaba pirakliba asi thabak oina onthok piraktrabade thangnaba numit April kunga mathoidagi makhatana total shutdown chathagani haiki Imphalom dagi lakpa lawai le jetraba khoi lawai khunggang dar kumak pabo imphan gi mina kumning de maram di tangai phana khoi di chatte ya dabi damakta khoi chali ana ye punama masida khudong thiba kaya kaya yaukre ising nong chu matam da accident tawidana kaya ma natai jar ba tiek pa tak pa mayam yaukre bani adubu ngasi masi sembi dabi damakta ai na ngasi akhoi gi andro kendra gi akhoi gi MLA leiba government gi akhoi gi sorok sigi diban paibiri ba moina chu hanna moida kayara haijare haijabada yarak tabi damakta akhoi je ngasi akhoi gi Thajabaya ba pau ama phangbadagi ngasi ayo Yaralpat Tinsit Road opposite Mega Road ta thiba humbagi thabak chathakre Porompat Police Station gi makhada Officer in Charge Subedar L Vivekanandan luchingduna Special Commando Unit amadi 8 IRB Commando Khabai Shoigi apunba team amana SP Special CDO Unit Khabai Shoi Dr. S Ibomcha gi miteng makhada thiba humbagi thabak chathabada khushu khulai kaya phagatle haire Pagalaba Kulai Singh Adudi 303 Rifle Ama 303 Live Round Taragataruk Registration Number Yaudaba Lethot 40mm Gun Ani 7.62 mm Live Round Taret 7.62 into 39mm Live Round Taragamatoi 9 mm Live Round Mangani Hairi Pagalaba Polam Singh Adu Makataba Aingi Oibatabak Lokat Nanaba Porompat Police Station da Kushnakre Hairi Mysore Thongnaujamda RPI Athwale Manipur State President gi phamsu puragane RPI Athwale Manipur State Unit ki mapangal hena kankhat hannaba pandamda party sigi National Secretary shu oriba Mysore Thongnaujamda party sigi State President gi phamsu khusinara khibani haire Delhi da leba party sigi National President shu oriba Union State Minister Ramdas B Athwale gi office tangarang pangthokiba phamsinaba atuda Ramdas B Athwale na Mysore Thongnaujam asi mating leba luchingba ama oibana National Secretary ki pham asi khushina ki bane masigi makha chathar po oina party asi Manipur miyam khakta natana ECI na sakhangba Manipur ki state party ama oirak padasu Mysore Thongnaujam gi hona jamandagi khangbane Mysore na Manipur amadi Delhi ani gi marakta leiriba gap adu mention duna pau phaudok phaujin tauba khakta natana Manipur miyam gi paujel adumak puduna sulakli punamak asina Manipur da party sigi henama pangal kankhat hanbada Mysore leibagi tangai phadaba adu yenglaga ahenba pham oina Manipur state ki president asishu khusinabani haike मणिपुर में रिपब्लिकन पार्टी ऑफ इंडिया को मजबूत अगर करना है तो महेश को ही वहाँ का अध्यक्ष एसमी की आवश्यकता है इसीलिए उनको मणिपुर स्टेट के अध्यक्ष पद पर मैं उनसारा में विसिट कर रहा हूँ और वो मणिपुर के अध्यक्ष के नाते ये बहुत अच्छा काम करके रहेंगे ऐसा मुझे विश्वास है और इसीलिए मणिपुर का अध्यक्ष पद उनको हमने दे दिया है National Students Union of India NSUI gi yankhaiga mangarak suba mapokumon thoram ngasi Congress Bhavanda NSUI gi President Joyson Khohona NSUI gi phiral chingkhatpaga loinana National Anthem saktuna haudokre Tharonga mari leinana NSUI gi President Joyson Khohona India gi former Prime Minister Indira Gandhi na Afaba Mahima Singhi Kanglon ama lehenduna Afaba Nation ama ohenabagi pandamda NSUI linkhat piramba jahi yankhaiga manga surakle NSUI na ngasi su hanba leitana Mahima Singhi Kanglonda kaitharakliba phibam sing mayokta thabak thorum kaya paikhatuna University College singda matam chana BC oja haptaba administration da asoiba kaya leibadagi matam chana examination pangthokpa ngamdaba question leak oirakpa kaya singi matangda protest kaya changsinduna lakli makha tanasu mairoi khunai gidamak NSUI na thengnaba yaba sing thengna khigani haiki NSUI have been relentlessly fighting for the welfare of the student organization. On this 55th Foundation Day celebration, NSUI firmly stand and also reaffirm our commitment to uplifting the students, to protecting the rights of the students for positive change.
Wakaf Amendment Act ki matangda pangal MLA sing amade pangal gi voter leba SC ki MLA sing gi phirep lauthok trabadi akan makhongjang changsilagani haina Minority Students Association MSA amade All Manipur Muslim Students Organization AMSO na phongdorkli Manipur Press Club ta paumi singa unabada MSA gi President PH Aijuz Ahmad amade AMSO gi President Imtiaz Haibok Mayumna Handakta Parliament ta pass tawkraba Wakaf Amendment Act ki mayokta India pumbada Muslim singna khongjang changsinba asigumna Manipur da sumite pangal gi tongan balup singna luchingtuna lepalaitana khongjang changsilakli Miyamna lauriba kholaw asigi matangda Khetrigaw SC MLA Sek Nurul Hassan Natana Muslim MLA anidi wapam amata phongdoktana leire Wakaf Board Manipur ki chairman su oriba Lelong SC MLA Abdul Nazir Jiribam SC MLA Asabuddin wapam amata phongdoktana leiribasi athubada phongdokadabani Muslim MLA ahum khak natana pangal voter leiba SC ki MLA singnasu ek asig matangda kari phirep leiba ki haibadu khanghangadabani Hangang SC ki MLA hanagi Chief Minister na ek asi saugatpa wapam phongdokrabanina mahaki mayokta kari tawgani haiba phirep athubada lauragani haiki ngasi phobada masa masagi state ai isa pangalamani pangan amu oirakanda ngasi akhoi ki kabristan masjid madrasa lausan gi haira awa phauda wa apta ngangna maron thoktaba amadona lairi be MLA anise masigi state karino haibado miyama mangda athu matamda khanghan biu sineba akhoi na hanba thamjaningi se Work for Amendment Act asi pass tawda saruk yariba maruoina party sing makhoi sing china piraga vote pira matamda khoi gi act asi mapung phahan gibani aduna hairiba political party sing asida yauriba kari karta member sing sida thomi oiriba sing amadi handaki panchayat ki khoi gi selected oina thawpuraga leiriba sing related oiba khoi gi political party sidagi khoi gi tawriba makhoi gi thabuk thawgai sing ado khoi pangan praja miyamna makhoi clear oiba stand do khoi pamjai Handakta nauna bill pass tawraba matung India ki President Draupadi Murmuna approval pikiba Wakaf Board Amendment Act listing ani kungamanga gi mayokta Supreme Court ta petition file tawragani haina wabgai kendra gi Sakir Ahmad na haikre BJP lengak na One Nation One Religion gi lalong gyat pahaure amade masi RSS ki maruiba manglan amani masi aikoina amata oina lemina hodrabade India da leiriba apik pa phurup sing muthatnaba lo mathang semlak kani thazai phongdoki ek on khabanina Supreme Court na repeal tawba remove tawba natana atopa lambi laisilaktrabana aihaki side tagi Manipur gi pangal community da belong tawba adugum laba Manipur masa ama oina haiba ek asilak thokpinaba Supreme Court ta petition file tawjaragani Haukiba lising ani kungi October kunga tareta Director of University and Higher Education na Added College ki approve post launabagi notification thokraba matungda mayang Imphal da leba Prabhapati College ki staff lauba matamda aranba kaya yaure haiba RTI Tharuba matamda khangle haire Prabhapati College Government Added ki approve post taragataret maming thokpagi matangda college asigi authority na makhoi na yaba mi singbo date of joining semdok semjin tauba amade science ki post laubada arts ki post oina hapchinba aranba kaya yawbaga loinana college asida kuina wajaduna lakpa staff kaya na approve post laubada yawrak tabagi mami chawna tare Director of University and Higher Education na hauzik approve ki order asi chana handana matam khara thambinaba approve list ta yawhudaba singna Director of University and Higher Education ki mari lainaba document pishinbaga loinana High Court of Manipur dasu approve tawhodaba candidate singna case ama file tawragani haina college asigi mahiroi amasu oiriba Asem Rosna phongdokki nanabagi sem sariba sigumlaba approve started asigi mayok tasu koi High Court of Manipur da writ petition ama file tonaba sem saba loijare haiba ofam si thamjabaga loinana haujogi director na chana hananaba semiba o approve started asi haiba Prabhapati College main file asigi di matam khara with held thaminaba nun single thank you
Sajibu Textiles Expo Sagolban Mainolerak Arambam Lampa Community Hall the Hodokre. Directorate of Handloom and Textile Manipuri Makada, Surjadeva Handloom and Handicrafts Cooperative Society and Panthoibi Weaving Collection Center na Sinduna. Nominini Chathagadaba Expo asi haudopagi thoramda Weavers Service Center ki Deputy Director Priyadarshi Daripa, Directorate of Handloom and Textile ki Deputy Director Thokchom Basanta, District Handloom and Textile Impal West ki Project Manager L Dasumati, District Industrial Center Manipur ki General Manager Aribam Loken, Manipur Handloom and Handicraft Development Corporation Limited ki Manager TH Rabi, YPC Club Sagolban Mainoler ki President Salam Bharat Bhushan Amade, Club asi ki Advisor Arambam Subasna Saruk Yake. Handloom amasung handicraft ki polam puthokpa stall kuntraga taruk na saruk yariba thonam aduda Directorate of Handloom and Textile ki Deputy Director Thokchom Basantana Fisalon Sada Change Hairabadi Fisabi Singh Weaver I card Paibiu card Paidrabadi Government ki scheme Singi Kudong Chabalo Bayaroi Government na Yam Namaru Oiba Fisabi Singi Insurance Scheme Ani Haudok Laga Lere Adubu Fisabi Masing Lak Ani Hena Labaki Manungda Mioy Lissing Ani Romdaki Hena Insurance Pangnaba Apply Torak Masi Awareness Wat Pagira Natragana Launing Dabagira Masi Fisabi Amana Ana Ayak Yaubadaki Lake Dabatok Labadi Insurance Asina Maki Kwaidagi Nagnaba Imungda Lupalak Ani Pauba Piri Amadi Insurance Amana Asopan Yaubada Lying Baki Sell Piri Insurance Asigi Tigat Kadaba Tagi Premium Fisabi Singna Putok Kadabanate Directorate of Handloom and Textile Na Tagadabani Haiki Surjadeva Handloom and Handicraft Cooperative Society and Panthoibi Weaving Collection Center ki proprietor Ngasepam Ningol Larian Jam Ongbi Anitana Expo Simaruena Fisalon Sa Tawduna Hingliba Singbu Pungning Thogatpa Amadi Isana Isapu Tabak Pizaduna Hingnaba Lambi ama pibane Ipaipu gi matamdagi sizinaraklaba iyonggi pising Sajibu Thagi Kudol Tamlaga Aikoina sizinaduna Mapandagi Pusilakpa Polangi Mahot Sinaba Pandamni Haiki Hojik paugi marak thana aten prek amatang lominasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Seja Hospitals. Join our free ENT camp from April 7 to 12 at Seja Urban OPD Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breki matungda mukan nataram nokchari makataba pauda District Administration Impal Isna District Child Protection Unit Impal Iska Kusanaduna Child Marriage and Poksho Act Lisingani Taraganitogi Matangda Awareness Program Ama Panchayat Babal Impal East DC Office Complex Tapang Tokre Thoromaduda Impal East ki DC ki 400 Puriba Impal West ki DC Mayang Lambam Rajkumar District Child Protection Officer Impal East Dr. Konjengbam Anita Yauna Mioy ke Anasar Yaki Thoronga Mari Lainana DC Mayang Lambam Rajkumarna Tabak ama Taubada Madugi Niti Niom ama Lairabasu Pumnamak Aduna Thairaga Yanaba Taukro Haiba Asina Mang Taraga Chatpagumna Tauri Masi Apaba Kudam Nate Taudok ama Topa Matamda FIR Panduna Achumba Putukna Bhonabagi Mahuta FIR Pandana Bhonariba Asina Aikoida Kari Amang Batu Anbagi Haibasi Wakal Taba Matau Tare Haiki
Chamagamapan Suba Battalion CRPF Mongsangay Kuntra Manga Suba Raising Day Thoram Pangthokre Thoram Aduda Chamagamapan Suba Battalion CRPF ki Commandant Bridges Kumar na Luchingduna Second in Command Officers SOs Amadi Personnel Singna Laikidraba CRPF Personnel Singima Pamda Ikai Khundaputki Commandant Bridges Kumar na Battalion Ashina Internal Security Community Service the Lowkeeper Togdang Singh Ningsingbaga Loinana Battalion asi personnel singbu pungning thogatladuna makoi na lairiba phil singda katokpaga loinana mathau pangthoknaba haiki amade makoi gi imung manung dasu yaipa pausel peke Thauram asi IG Manipur and Nagaland sector CRPF Rajendra Narayana chief guest oina saruk yakibaga loinana battalion asi personnel sing academy gi mahiroi singna saruk yaduna cultural program ke asu pangthoki IG Manipur and Nagaland sector CRPF Rajendra Narayana Battalion Asig Officer Singh Personnel Singhi Kathokpa Singh Singthaki Bagaloinana Imung Manung Busu Tagatki Tungda Manamatum Singh Yantoki Valor Degi Thoram Amangasi Group Center CRPF Langjingda CRPF ki makok thongba sing yauna marueba officer singna saruk yaduna pangthokre Thoram aduda sahid oikraba personnel singi imung manungi mioi singa IPS Rajendra Narayan Das ka haktengnana unakibaga loinana ikai khumnab utuna achamba kudol pot sing pk laikhidraba CRPF ki imung manungi mioi singa loinana campus manungda uchara kaya suthaminaki Karkinos Manipur Cancer Care Institute and Research Center Impalga IQSC Dam College of Commerce ka khusham naduna Cancer Awareness and Vaccination Camp amangasi Dam College of Commerce sa pangthokre Tharomaduda Dam College of Commerce ke Principal Dr. A. Nabachandra Karkinos Manipur Cancer Care Institute and Research Center Impalgi CEO Director Professor J.S. Moirangtham Lead Early Detection and Screening ge Wahengbam Imo Amadi Dam College of Commerce ke Professor N. Jayantishu Sarugyaki. Dam College of Commerce ke Assistant Professor Dr. Davijit Atokpamna Cancer Nabagi Chang Hengalakpa Asida Mahiroi Singda Awareness Mapung Pana Pibaga Loinana Cancer taking Aktoknaba Ataba Mamalda Mahiroi Singda Vaccine Kapagi Kudong Chaba Amasu Pibani Haike. Wangjing Hodamba Mayalekai Daleba Loyalam Public Library ki Mariak Subamba Pokumon Thoram Kaisampat Laisom Lekai Daleba Biopedia Biology Lecture Hall the Pangtokre Thoramatu da Sahitya Samiti Thobalgi President Su Oiriba Hanagi Wing Commander Akoijam Devendra Charter Accountant C.H. Sanjoy Amadi School John 3 Thobalgi Hanagi Diai Yankom Indirana Chingbana Sarukyaki Loyalam Library ki founder Sarat Salamna Lamdamasigi Lairik Paba Pamba Mioshina Mapam Chaba Lairik Papam Laitabaki Awabadu Karada Oirabasukok Nanaba Library Asi Linkat Kibani Lamdamasigi Sanai Daba Ibekayana Pirakpa Makal Kayagi Shahita ki Lairik Amade Medical ki entrance exam Tagado Riba Mahiro Singna Paba the Kanaraba Lairik Kayasu Library Asida Lairi Haiki Herikon gi mapokumon ga mari lainana chahi khudingi pangthokpa khangminashi iramdam quiz handak chahi ki oina su pangthokani haina herikon haire konung mamangda leiba herikon gi office da pangthokpa paugi mifam amada lup asigi present y Surjit Kumar Khumana lamdam asigi heritage site nat culture amade khunai kanbagi wakhal lol da thajaba thamduna siliba quiz asida class 9 dagi na 12 fawgi mahiroi sing saruk yaba yagani haire Lagriba Memory da GP Women's College Amadi Dhanamanjuri University da Center Oiduna Ahanba Preliminary Round Pangthokane Round Asida gi team manga khangatlaga me taraga tarukta Jain Manipur Dance Academy da pangthokadaba Herikon ge kunga humdoirak suba mapokumon numeta final round pangthokane Literature Amadi General Knowledge the Yumpam Oiraga Pangthokadoriba Quiz Competition Asigi Prize da Selgimana Trophy Amadi Certificate Yauri Numit Asida Jiribam District Asu Herikon Jiribam Unit na Sinduna Tauram Pangthokpagaloina na Quiz Competition Asi Pangthokani Haiki ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯅꯪꯕ ꯀꯌꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯃꯇꯝꯗ ꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯏ ꯈꯔꯇꯪ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯊꯣꯡꯕꯤ ꯈꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯌꯦꯡꯁꯪꯁꯤꯡꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡꯗ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯑꯩꯈꯣꯏ ꯀꯦꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏ ꯗꯥꯟ ꯇꯧꯕꯒꯤ
हाइबा मपुंग ओइबा थोरमसिना हेरिकोनी मपुंग ओइबा थोरमसि ओइराकांदा अखोई फाउंडेशन डे की मपुंग ओइ थोरमकांदा फाउंडेशन डे सि अखोई पांथोकसेबनी हौखिबा लिसिंग अनि मरीगी अक्टोबर मंगादा चुराचांदपुरगी गलजांगदा मिलिटेंट सिंगल खुद थोकनाबगी थौदोकता लेखिद्रबा क्वाक्ता जीपी मरोंगलो वार्ड नंबर 3 दगी शहीद आवास खान की लेहौरिबा मचानुपी अतोंबी रबीना सुल्तानागी मपोक निमित थौरमना लाकपदा कुंठागनिथोय सुबा बटालियन सीआरपीएफ लोकताकी माइकेदगी अचंबा खुदोल तंबगी थौरम अमा क्वाक्तादा लेबा रबीना सुल्तानागी युमदा पांथोखरे बटालियन असिगी सीओ अरुण कुमार मीनागी पौताक मतुइना डिप्यूटी कमांडेंट प्रभात शाइनी न लुचिंगबा बटालियन असिगी पर्सनल टीम अमका लोइनाना ngasiगी अचंबा थौरम अदो साइद आवास खान की लोइनाबी रेजिया सुल्तान अमदे माकी इमुंग मनुंगी मियोसिंग लोइनाना रबीनागी मरुप सिंगल लोइनाना थौरम अदो पांथोकमिनखि हाइरी The Bird and Bees Talk की मतंगदा नोंमगी ओइबा ओरिएंटेशन अमा इबोटोम्बी इंस्टीट्यूट ऑफ एजुकेशन खा नवरेम लेकाई कांचीपुर पांथोखरे TBBT प्लान इंडिया का खुशमनदुना पांथोखिबा थौरम अदुदा लेक्चरर LC शर्मा समुराई लाटपम TBBT की स्टेट लीड जिंगथाम प्रदीप IIE की प्रिंसिपल डॉक्टर RK बिजेंसु सरग्याकी वांगोई ZEO न सिंधुना ngasi वांगोई हाई स्कूल दा नोंमगी ओइबा CWSN स्टूडेंट सिंगी मेडिकल असेसमेंट थौरम अमा पांथोखरे वांगोई ZEO के बिमोल चान की मखादा पांथोकपा थौरम अदुदा महिरोई चामगा यांखै रजिस्ट्रेशन तौबगी मनुंगदा महिरोई मरिफुमंगा आइडेंटिफाई तौकी थौरमगा मरी लेनाना तोंगान तोंगान बा वांगांलोई सिंगना वाफम कया फोंदोकी कुंभी एससी की MLA S प्रेमचंद्रना कुंभी एससी की मनुंगदा लैबा खरा हेना खुदोंग चादबा इमुंग कयादा युम कुपननबा जिंगा पिरकपगी मखा तारकपो ओइना कुंभी एससी की वांगु तेराखोंग ग्राम पंचायत के वांगु तेराखोंग बामोन लेरक अमदी वांगु ग्राम पंचायत की इथाई लाइखोंग इथाई वैरेज वांगु आहलुब अवांग लेकाई समुसंग यावना तोंगान तोंगान बा मफम तरुकी इमुंग सिंगदा जिंगा बदल कुन यंथोखरे Joint Director District Veterinary Office Impal East Porompata Amadi Youth Development Center Club Kairau Bitra Impal East ka khusumnatuna ngasidagi hauraga numinini chathagadaba anti-rabies hidak kapthokpagi thoram ngasi Kairau Bitra ta leba Youth Development Center Club Kairau Bitra sangrenda pangthokre hidak kapthokpagi thormatuda lamdam aduki khui haudong chamagi mathakta anti-rabies vaccine kapthoki USA Club Lilando Lampakna Khangembam Pakpi ki matenga loinana rabies lena daging aktoknaba mass free anti-rabies vaccination program pangthokre mass free vaccination camp asida USA Club Lilando Lampak WY Club Shirom Lerak KY Club Selung Balaikai NYVO Club Ningom Thong FU Club Khongnang Phaidekpi LSW Club Lamdaibung amade atai lekai dagi yam laba hui haudong chama hen hidak kapthoki Mitai Society Churachandpurna DC Bisnupur amadi District Veterinary Officer Bisnupur gi matenga loinana Kwakta Sericulture Training Institute lairiba hui haudong singda anti-rabies hidak kapthokpagi thoram ngasi shelter home asida pangthokre hairi ngasi gi vaccination asida prefabricated temporary shelter home da leiba IDP sing amadi manak nakpada leiba imung singi yauna punna hui kuntraga nipalom hidak kapthoki hairi March kunga mapandagi April taruk phauba Brazil da pangthokiba World Boxing Cup ta bronze medal lawrakraba Iroi Semba mayalekaidagi mandingbam jadumani bo okpagi thoram ama Iroi Semba Youth Development Club EYDC Iroi Semba da pangthokre thoromaduda Manipur Amateur Boxing Association ki Secretary General Phairoijam Dhanajit Iroi Semba Youth Development Club ki advisor Irom Manigunna maruiba miyosing oina saruk yaraduna Bronze medalist Maningmam Jadumani Amadi Kosing dasu achamba khudol piduna ikai khumna botke Iroi Semba Youth Development Club ki advisor Irom Maniguna hauziki matamda haugalakliba sana khotnabaki lamda machin tungkhalakliba sanari singbo pung thawatpi haibasi yamna tangai fade sanari singna ngasi Manipur asi India khaktadana tana malem pumbada sak taklibani haiki
Hauzik Sanabagi Pau, Aikogi Senior Sports Journalist Boyai Ningthosam the Kilobisi. School Games Federation of India ki meng makhada Department of Education Sports Manipur na sinduna tha sigitang taritegi State Union Territory amadi Unit Kunipa na sarug yaduna Kumalampak Sports Complex ki Indoor Stadium amadi Sai NRC Tagel Part ki All Indoor Stadium na sathariba Humpunipal Suban National School Games ki ngasi Sai NRC Tagel Part ki All Indoor Stadium da pangthokiba weightlifting masanagi nupi masagi kilogram yang kimapan gi pangthokibada Manipur ki Longjam Madam Devi na snatch kilogram humputra mapan clean and jerk kilogram sama punna kilogram sama humputra mapan thangatuna ahanbat position taki Andhra Pradesh ki CI Krithina na snatch kilogram humputare clean and jerk kilogram mariputare namadi punna kilogram sama ga yankai mari thangatuna ni subamadi Assam ki Zonali Sonowal na snatch kilogram humpuhumdoi clean and jerk kilogram maripuni palamadi punna kilogram sama ga yankai mathoi thangatuna ahum suba position taki nupi masagi kilogram yang kimanga gi pangthoki bada Maharashtra gi Nisi Gandhana snatch kilogram humpumari clean and jerk kilogram maripumdoi punna kilogram samagani putre thangatuna ahanba Manipur gi Salam Utarani na snatch kilogram humpumathoi clean and jerk kilogram maripu punna kilogram samagani pumathoi thangatuna ni subamadi Delhi gi Shivani Sharma na snatch kilogram humpumathoi clean and jerk kilogram humputra mapanamadi punna kilogram samagani pu thangatuna ahum suba position takhi kilogram humphumathoi gi nupa masagi pangthoki bada West Bengal gi Anik Modi na snatch kilogram samga sumna ama clean and jerk kilogram samga kunthra tret punna kilogram sani kunthra ni pan phangduna ahanba Jharkhand gi Om Kumar na snatch kilogram marifu mari clean and jerk kilogram samga kuntret punna kilogram sani kunmathoi thangatuna ani subamadi Tamil Nadu gi J Jaya Novaraj na snatch kilogram marifu tramapan clean and jerk kilogram samga kun punna kilogram sani tramapan thangatuna ahum subat position taki Games asigi ngasi Kumalampang Indoor Stadium da pangthokiba nupa machagi chahi 13 gi kilogram yankai truk makhagi pangthokibada Manipur gi Thokchom Mahesh na ahanba Uttar Pradesh ki Rosi Resi na ani suba Delhi gi Rishabh Pradhan na ahum sabata ki kilogram yankai truk mathagi pangthokibada Manipur gi Ilambam Zeli na ahanba Assam gi Parag Hazir Ka na ani suba madi Gujarat ki Desal Kabir na ahum sabata ki category asigi nupi masagi phunaba ama amadi ani suba gi pangthokibada Manipur gi Phandom Sweety na ahanba Telangana gi Dadri Service Sri na ani subamadi Vidya Bharti gi Swati Bidwa na ahum subata ki kilogram ni pumathoi makhagi pangthoki badasu Manipur gi Wahembam Alona Devi na ahanba Tamil Nadu gi AK Narendra Sri na ani subamadi Vidya Bharti gi Nilam Sahu na ahum subata ki kilogram ni pumanga makhagi pangthoki bada Manipur gi Moirangtham Chanchan Chanu na ahanba Delhi gi Radhan ani suba Assam gi Smita Narjari na ahum subata kre kilogram ni pumapon makhagi pangthoki badasu Manipur gi Khaidem Bemia Chanuna ahanba Nagaland gi Penenlan ani subamadi Assam gi Jesslyn Barua na ahum subata kre FC Imphal Mayai Kuibina point 35 phangduna Loitongam Sarat Singh Memorial ahanba Women's Futsal Inter Club Championship ki champion waikre All Manipur Football Association gi meng makhada tha sigi tang kunmari degi team tare na saruk yaduna KIOIC Artificial Turf Ground sa tharakhiba Loitongam Sarat Singh Memorial ahanba Women's Futsal Inter Club Championship ngasi loisan khre loisan bagi thoramda Khetrigau Kendra gi MLA Sheikh Nurul Hasan Tournament asigi donor L Janaranjan namadi All Manipur Football Association gi acting president DB Kawarna thorma pusing oiki Sathari Balik asigi ngasi sanakiba aroiba match ta FC Imphal Mayai Kuibina YWC Langthabalbu gol manga marida ani subam match ta Manipur United Football Academy na Kumal Football Academy bu gol taranithoi anida madi ahum subam match ta YWC Thambal Khongna Manipur Police Sports Club bu gol tarit marida maiti piki tournament asida saruk yakiba team singna match taruk sanaba loikibada FC Imphal Mayai Kuibina point 35 phangduna league asigi champion oikibani YWC Thambal Khongna point 35 phangduna ni suba
YWC Langthabalna point tara phangduna ahum suba Eastern Sporting Nen Wangkhaina point mapan phangduna mari suba Manipur Police Sports Club na point taret phangduna manga suba Manipur United Football Academy na point ahum phangduna taruk suba madi Khuman Football Academy Laipam Khunong na point amata phangdana tari suba position takhi Play Kyangwe Amadi Plam High School Kulumdoi Suba Challenge ka Veteran Football Tournament ki quarter final sangkre Manipur Veteran Football Association Mapal Kangjibung Gimeng Makhada Tha Sigi Tang Kulumdoi Digi Tim Taranipan na Group Mari Thongna Khairutuna Sai NARC Ground Tagel da Sathariba Kulumdoi Suba Challenge ka Veteran Football Tournament ki ngasi sanakhiba Group B gi Auriba League Round match ta Play Kyangwe Amadi Plam High School goal sanaduna draw selbasu Sathariba tournament asigi quarter final sangkre Play Kyangwe gi goal adu S Somanandana match ki Taranithoi suba minita sanki Plam High School gi goal aduna Ice Isort Sanna match ki Taranipal suba minita sanki bane Hayeng match lairoi tournament asigi ahanba quarter final match tha sigi tang taramathoi gi nungthil pung amaga minin phunga satpada UBS se Lilong Chajing amadi Basai Thangmibanga sanagani nungthil pung ahum tabada ani suba quarter final match oina Play Kyangwe amadi EMBFC Lamlai ga sanagani Nambol Kendra Kangkutna Thangmaiban Kendra Kangkut Pumaitiba Piduna Anisuba and Kunjabi Memorial Likamna Ot Kendra West Kang Tournament ki semi-final sangkre Manipur Kang Association gi meng makhada High School Kangkutna Sinduna Tha Sigi Tang Taramapandegi Kangkut Tarom Doina Saruk Yaduna Siri Gopal Dev Mandob High School Kangcheng Sathariba Anisuba ki Kunjabi Memorial Likamna Ot Kendra West Kang Tournament ki ngasi sanakhiba Anisuba quarter final match sa Nambol Kendra Kangkutna Thamiban Kendra Kangkutu Panjal Tara Tare Tara Mangada Maitiba Piduna semi-final sangkibane match asida Nambol Kendra Kangkutna ahan bhapta Panjal Taramathoi amadi ani subhapta Panjal taru kapki Thamiban Kendra Kangkutna ahan bhapta Panjal Tare amadi ani subhapta Panjal Nipal kapki Hayeng Kangcheng asida ahum suba quarter final match oina Kaisamthong Kendra Kangkut amadi Puthiba Kangkut ka sanagani Manipur gi anisuba match da hockey Karnataka ga sanakibada draw chalabasu Taramanga suba Hockey India Senior Men National Championship Division A gi quarter final sangkre Hockey India gi meng makhada Uttar Pradesh Hockey na sinduna Tha sigi tang mari degi state amadi unit taranithoi na group mari thongna khaidutuna Uttar Pradesh ki Jhansi da chathariba Taramanga suba Hockey India Senior Men National Championship Division A gi ngasi sanakhiba Manipur gi anisuba match da Hockey Karnataka ga sanakhibada Panjal amamam chanaduna draw satkibane Manipur gi goal adu S.S. Nilakanta Sarmana Sankibane Manipur Veteran Cricket Association gi meng makhada Langthabal Public Ground Sathariba Anisuba Khomdram Ongbi Hizam Memadebi Memorial T20 Veteran Cricket Tournament ki ngasi sanakhiba ahanba match ta BSC Brahmapur Sangai Suthekna Sem Khagempalibu wicket taruk ta maitiba pikre match asida BSC Brahmapur Sangai Sutheki sanaroi AJ Deva Sarmana wicket ani amadi run taruk loduna man of the match ta ki hayeng ground asida ahanba quarter final match oina KSC Kongbamadi Young Fiji Union Cricket Lalambunga Sanagani Anisuba quarter final match ta YWC Langthabalamadi Eastern Sporting Union Wangkhaiga Sanagani Manipur Cricket Association MNC na sinduna sathariba ahanba MNC Women's Under 23 One Day Trophy gi ngasi Sedo Ground Kongbodobi lampakda sanakhiba match ta AKSDO Khangabongna TCM DC Thongjubu run chamaga marfu taramangada maitiba pikre match asida AKSDO Khangabogi sanaroi and Taniana ball chamada out oidana run chamaga kunmari loduna women of the match sakhi Thau ground Thangmaibanna sanakhiba match tana Sedo Thangmaibanna PTRC Pasoi Part 4 bu run mapal da maitiba pikre match asida Sedo Thangmaibangi sanaroi S Gabriana wicket ama amade run marfu tara loduna women of the match sakhi Thachiri boyai
Hauji sanabagi makata ba pauda KK Moirang Kanbalop amadi Manipur State Mungna Kangjai Association ani na kusam naduna ngasi Moirang Chinglei Lampakta ahumlak suba Mungna Kangjai Moirang SC MLA Thongam Santi na maira chukhatun haudokre Thoramasda MLA Thongam Santi KM KKL gi advisor Philem Mangilal Manipur University of Culture gi VC Professor Paunam Gunindro Federation of Haumi gi President Sapamcha Jadumani Kabu Union Manipur gi President Dr. K Hira Kabui Yauna Marueba Myoy Kana Sarukyaki May Tarakatarutaki Taraganipal Fauba Bangalore the Pangtokadaba Humdramatho Shuba National Fitness and Bodybuilding Championship ta Manipur gi Sanaro Singh Khangatuna Thagani Haina Manipur Amateur Bodybuilders Association gi General Secretary S Joy Chandra Maitei na thokpa cherol amana haire cherol asnamakha tana Championship asigi trial selection tha siki kungi ayupung nipanda KBB Gym Tera da Pangthokani Championship asida saruk yaning singna trial selection asida saruk yarana bakhangale Championship asida bodybuilding category da sub junior junior senior master men's physics da junior amadi senior category classic physics da junior amasung senior amadi gents model da junior amadi senior category da saruk yagani haina cherol asina khangale Hozilosh lakpada maroiba pau amukana pijari Double engine lengak na makoy gi asoy badagi wathok to anduna sihan nan kibasing ngasina kanglup anigi irang oina uhan na papanari haina MP Angomcha Bimol Akoyjan na haikre Taranipal Suba Mami Numit amadi SN Chance ne Archive and Museum gi mga Suba Foundation Day pangthokre Nupa macha singna leiba children home amada masa khangda bakulai paiba singna nomai round khara kapsilamle aso opandi yahodre amade CPI gi luchingba ex MP ngangom Mahendra gi chahi chama suba mapokumon thoram pangthokre Nasi go inade ISTV na pijaba pau matang salujare miyang tabi pasing bamukana krumje